Iran da may hobo makai kanasak liba ihog da pun na miyoy lising trying to sikre hospital sing asibatan na piktan kre. Iran da may hobo makai akan mamong da sak liba ihog da pun na miyoy lising trying to rom sikre asibak sang sing na hospital sing piktan kre hay na Iran International hay na kang na ba opposition gi website ki report amana pongtorok li. Iran International hay na kang na ba opposition gi website ki report si na pili ba mi sibi masing asi Global News Agency sing da pili ba mi sibi masing yam na kena ba amadi oyi Global News ki report ki matung ina Iran da tholi bi ho asi da hojik phawi oina miyoy lising ani rom sikre hay na pongtorok khibani. Iho asida taseng na miyoy kaya marom sikrabage hay bagi sabchaba report internet thingjan kiba amadi media sangan da maram na kaya yam iho asida mi sikre hay badu khangmangam adumok pu iho asida miyoy sakya amadi sire hay wafam asimakti sumle loina na Iran na tholi ba iho asida America ni yam na kupni miyeng sangbo loina mathau tarak labadi Iran na military attack phaw chathabagi thorang tawduna leina ba President Donald Trump na pungtor kibalay krabani. Adubo ano report amagi matung ina White House tagi tholak bo wafam amagi matung ina Iran gi government na laibak asida tholi ba iho asigi matang da America ga wari sanana ba hajarakre. Maram aduna America na hujik Iran gi mathakta karam khongthang lakholakadage habadudi chapchaba khamungamdri. White House ki Press Secretary Caroline Levitt na pungtokibagi matung ina Iran gi mathakta tawba yaba planning kya yatpa hokre. Planning asigi matung ina America na Iran da military attack cyber attack amadi laibak asida thingjanabagi planning kya yauri. Loina na Iran ga puna lalon itik thabak tawba laibak sinde Terip satu kunmanga thamjan kre hujumaki oin America na Iran da landabagi thorang amata pakat pa ude adubu matam amata da hector landaning ba mawang da landabai kambagi matik mayal America glamis na lay haina su report sil makata na pungturok li. Iran Supreme Leaders Ayatollah Khamenei gi mapanggal sonta kre Israel ga numit try to sumna sona kiba landa misal gi matik maya Iran utkibani adubu Iran manung da lay ba miyay sina support tarukta ba maram Iran America ga lan sona ba habase aruba wafam amani hairi. Iho roising thori yandana hatlagani Iran da hokiba iho asi laksen mangam nawid magta pandam da iho roising da aki akang pina na ba iho asi da saruk yari ba miyay sing thori yandana hatlana ba thorang kre. Report asi matung ina iho horokiba matamda Iran gi security na phara somanta gi sahi kuntaruk long khaktam ngai ba Irfan Sultania ba thori yadana hat agani haina Iran gi government na lokto kre mahak January ni pan da security na phakibani hai. Manipur da NCERT gi school bag policy chanaragani pre primary gi mahirusing school bag bonbe yaroi director NCERT na school bag policy solution ni kun asi Manipur da su mapung phana chana bidamakta Manipur government gi education as ki director NG Kogendra Maiteng mari lenawa zonal education officer sing dang si ai biserol thadana khan kre policy asi matung ina pre primary gi mahirusing da school bag puhan ga yaroi hairi. Policy adu gi matung ina pre primary mahirusing da school bag puba yaroi 1 dagina 2 phawi mahirusing da kg amaga gram chatruk tagina kg ani gram chani phawba class 3 gina class 5 phawba gina kg amaga gram chatre tagina kg ga ani makhai phawba class 6 gina 7 phawba gina kg ani di ahum phawba class 8 gina kg ani makhai na kg mari phawba class 9 amasung 10 gina kg ani makhai gina kg mari makhai phawba 11 12 phawba gina kg ahum makhai gina manga phawba oiri. Mairesuna school bag yang na puhana bidamakta textbook amadi planning material sing no magi mathau tabu khaktama puhan gadabani masigidamak timetable amasung academic planning nitijana semgadabani school bag si angang singna pubada yang na amadi nungai na bidamakta quality labor design tawgadabani hairi. Angang sing school bag ke aruma yengsenam bidamakta school singda weighing machine thamdana sang naina check tawgadabani karigumba arumba helamnabadi mama pa singda ai basero thadana khangadabani. Mairoi amana class ki patung ina pugadaba arumbasing asi class kudingi amadi class ki notice board thetuna thamgudabani hai. School bag policy asi apung phana chana le haibagi action taken report amma mari lenaba JEO singna numit mangani gi manung da education as director ki office ta pisala kadabani hai. Thajan abalai chi phaw yum da hanjan bagi thabak ta yakhiroi government numi kuthari chum Nepal West district ki lamboi khonang khongda IDPC na protest tawduna makhoi mayum da halalu dimanga loya numi kudingi pisan ki memoranda ki pakung ngasi mari leraba IDPC da yohlakre. Hida masih mai lena Manipur ki chief secretary Punit Kumar Goyal la thadar masih labada hai security ki mentik saba session thora lokal bazu pur masih libalta wari chanadana yasanaba pulotri ngaida ta na IDPC masagi mayumda hanjana ba thora lokal pa chumde IDPC na kudong tiba amata nangandana ba masagi mayumda
hanjananaba thorang lokhotli haina paluduna cherol asina makha tana hai Solusi ini kunmari ki November thadagi state asida hingsa thokpugi sang hatharakwa maramna tongan tongan security agency ki mateng loena IDP sing takak laina masa masa ki mayumda hanjananabagi thabak pakat bahore Ministry of Home Affairs ki mateng loena state legana relief camp sing sang naina chana pulam amadi thakna bising phonduna lakli kumja solusi ini kunmanga ki November amadagi relief camp da leiba IDP sing da direct benefit transfer DPT gi khutang da tengbang phangan ba hokre masigi sumatak ta ana lai amadi atei mai masing tamai khudong sa phon bolena rural employment guarantee scheme amadi self help group singi thoksil makhada unemployment gi khudong sa ba phangandura lakli India government Manipur budget solution kunwa kuntaruta lupa crore changwa kulumdagi resettlement and rehabilitation package yahon kharba matungda tangkak laina IDP singi mayum halanaba honori ahan matangkakta mayum gi saru ka hena ama ta thoktriba IDP sing hana hajalaragani ani suba tangkakta Pradhan Mantri Awas Yojana Gramin gi makhada masa masa gi district yum saduna IDP sing hajalarana honori ahum suba tangkakta tapa amadi singi taina mafamda leiriba inter district region gi IDP sing nongna khudalai ta hanba honori hero masig mai leirena sengkot sagat bagi tabok sing pakat pa yana na lupa crore kuthra maga ga lak niputaruk mai leirena ba deputy commissioner sing kuthang IDP beneficiary sing da yanthokre mayum makai kaina soba mi sing mayum samjana na ba state lengan lupa crore mapan ga lak kundaruk kaithokre IDP sing na masa masa gi mayum da hanjana bagi tabak thorom sing yeksana na ba chief secretary na chairman of state level committee ama semle committee edu da DGP home department amadi rural development gi official sing yauri hoji phau and imung lising ani ga chani gi mioi lising tara rong masa masa gi mayum da hanjana ngamle makhata na IDP sing mayum da hanjana na bagi saruk ama oina sagat lebe yum lising mari ro losolopagi